Matamgi Manipuri Wari channel asubu tabiriba kwai pumnamakpu taramna opaga loinana ikoknona kurumjari ngasi amuk taminarasi Nongdambagi Nongdamkhol ani suba tangka. Somdana nupana number pirakle kaina makhoi ahum maridu khatpada lamba leitre ingkhalakpagi matamga oibaga lakna phanabada awaba matamnido mi lai ki ponte aningba apamba tawge haribe matamni kajalna masakpudi adum phajai nupado ado mamaidi khara kando malibu malena nangna history ne nabidi ambina migi anatomy gi history ne do saru nathau tawjokso nung nei thomakani kajalna chumna sumai bani kaino nungsiyoy gi daw sidi buko nungsina tanindi ko nangone irang tongno chalo kajalna ho koi gi irang tawge haibubu akhoi de habirakte ne nangondo ina takrine ambina nupa kaina yam hainati ko thangya lakani nupa koi di saru tomboy oina kojage malena yaine adunabu farine ambia nangidi chehenbira chepombira musinbirage kajalna ngakhone adu hairaga kaino ma haige ei chehenbi se miyeng amai tawbi ko akoi party da kana pani no khangde magi se malena nangonda de oram loi khangi kajalna nangna engonda da tana hadise na thomoi do pendribro ambina noi ani se yang ware chatlom ta taningre malena yadiko ambi hoi tomboy koi dore kaina pongbi ga tawi ko ambina hai papia nang da hatlage he mi ustaba nusina amu taningre noyamta kajalna yare bema tumin nangna dum helaktone mai tabadi yengudana asi haraga ngasai sana irakiba unaduda iba number du nusida piselli kajalna se nangi ngasagi first letter do sida leire fajana thamjillo suti dina yum chapadane paw phongna naba nungsina as masak su khangdaba mi dubu nang adum paisilo aingonda pirakpa natti ni bema nangonda piyu na pirakpa potni ne ado maming budi san kawe harakpani malena amu kok pasalu he nang musu mingsu dum nai ne nupa machada nungsi su amana ama pangai hajilakpaduda number ibu unadu tanna lawsili nungsi masak matau changkholi awuba kayagi thamoi hufam oiba maithoni adunabu sansu mahaki phajabada angawba oiribani mabung ahongi manungda mana iton bini khungang machani hostel da leiduna direct laisu tamlibani matamgi ahum mana thot noujabi nungsigi thamoi amadi pukning wakhalbu kayamuk yamna honganba ngambano haibado yengba haibaduni pombina kadore amo ungaga leiriduna henbina kasu tawde wakalama sum khalambane ado kaino hayoduna tase ngasai nungsihoi party ga nupa amaga wari sabado nang uhubra ado kadorake mabung sing oram basu yai keno mande wari kusado nang di yamuna bu yenglamina ado bu kadawe haige nangonda budi kadawde engonda di kairiba loina kairiba khanglabra as kainomni na sidia wakal ama khanba malida phaginate bai ai wakal se yam langtakne adubu kadorge habani sengna ayudana nungsi se ai nungsi rure pamjarure adugi ore nangna ngasai digi mangli se noina di laina hariba aina di somda thamoi se kairiba hai matam yam leri ko tanja phangbodane hairaga lore khangde mina han kidrana yamna pakhale taningde nakhutta leba pot kumbani nangidi yade ne hekta pangal thopo oide ne swai matang se
ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯒꯦꯁꯦ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯑꯗꯨꯒꯤꯗꯤ ꯍꯣꯏꯅꯦ ꯅꯪꯅ ꯄꯥꯡꯗꯧꯅꯤꯅꯦ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯀꯥꯟꯗꯦ ꯅꯪ ꯕꯖꯥꯔ ꯆꯠꯅꯤ ꯍꯥꯏꯗꯣ ꯂꯣꯏꯁꯤꯜꯂꯣ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯋꯥꯈꯜꯅ ꯈꯟꯕꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯈꯟꯕ ꯌꯥꯏ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯅꯥꯊꯩꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯄꯨꯟꯁꯤ ꯀꯌꯥꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤꯕꯅꯤ ꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯒꯤ ꯏꯊꯛ ꯏꯄꯣꯝꯁꯤꯅ ꯃꯪꯐꯥꯎꯅꯗꯧꯔꯤꯕ꯭ꯔꯥ ꯋꯥꯍꯪꯇꯅꯤ ꯍꯪꯂꯤꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯟꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯁꯤꯜꯂꯛꯄ ꯀꯔꯝꯅ ꯂꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯉꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯣꯂꯦꯖꯀꯤ ꯄꯥꯔꯛꯇꯨꯗ ꯐꯝꯂꯒ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯗꯤ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯃꯔꯩꯗꯨꯕꯣ ꯗꯤꯅ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯕꯂꯥꯅ ꯑꯃꯨꯛ ꯗꯤ ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯈꯪꯗꯕꯒ ꯁꯥꯏ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯥꯗꯅ ꯀꯥꯔꯕ ꯃꯨꯊꯤ ꯀꯥꯊꯤ ꯑꯣꯜꯂꯕ ꯕꯣꯔꯥꯗꯨꯕꯨ ꯕ꯭ꯂꯦꯛ ꯕꯦꯁꯣꯟꯒꯤ ꯕꯣꯔꯥꯅꯤ ꯀꯥꯏꯅ ꯃꯔꯤ ꯍꯦꯛꯇ ꯌꯦꯠꯂꯦ ꯍꯥꯏ ꯋꯥꯅꯦꯃꯤ ꯃꯥꯅ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯗꯤꯅ ꯑꯃꯨꯛ ꯍꯩꯃꯥ ꯃꯥꯅꯦꯕꯨ ꯃꯥꯅꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯣꯏꯗꯤ ꯑꯝꯇ ꯆꯥꯖꯔꯝꯈꯤꯔꯣꯏꯅꯦ ꯕꯂꯥꯅ ꯍꯦ ꯗꯤ ꯅꯪ ꯌꯥꯔꯦꯀꯣ ꯑꯗꯒꯤꯗꯤꯅꯦ ꯂꯋꯥꯏꯗꯨꯗ ꯁꯨꯗꯔꯛꯀꯅꯤꯀꯣ ꯅꯪ ꯏ ꯅꯪꯁꯦ ꯈꯔ ꯋꯥꯡꯖꯥꯎꯋꯤ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯅꯪꯒꯤꯗꯣ ꯍꯥ ꯍꯦ ꯑꯗꯨꯕꯨꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯦ ꯄꯤꯛꯆꯔꯁꯨ ꯀ꯭ꯌꯨꯇꯤ ꯄꯥꯏꯅꯤ ꯀ꯭ꯌꯨꯇꯤ ꯄꯥꯏ ꯕꯂꯥꯅ ꯃꯔꯩ ꯇꯧꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯅꯪꯒꯤ ꯀꯪꯌꯦꯠꯇꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯅꯍꯥꯟꯃꯨꯛꯁꯨꯅꯦ ꯆꯅꯥ ꯀꯥꯡꯉꯧꯗꯣ ꯀꯥꯈꯩ ꯉꯧꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯆꯅꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯗꯤꯅ ꯑꯗꯨꯒꯤ ꯃꯍꯥꯎꯁꯤꯗꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯐꯥꯎꯕꯗꯅꯦ ꯆꯩꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯂꯒ ꯈꯥꯡꯉꯤꯅꯤ ꯕꯂꯥꯅ ꯀꯥꯁꯃꯤꯔꯒꯤ ꯍꯦꯔꯣ ꯁꯛꯊꯤꯕ ꯅꯋꯥꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯣꯏꯔꯝꯅꯤ ꯗꯤꯅ ꯍꯣꯏ ꯏꯕꯦꯝꯃꯣ ꯊꯤꯖꯔꯁꯨ ꯏꯋꯥꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦꯀꯣ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯗꯨꯅꯕꯨꯅꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 9-10ꯁꯦ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯅꯨꯡꯁꯤꯅꯔꯛꯂꯤꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤꯅ ꯑꯣ ꯑꯗꯨꯅꯔꯣ ꯒ꯭ꯔꯨꯞꯇ ꯗꯤꯌꯔ ꯀꯥꯏꯅ ꯌꯥꯝ ꯏꯔꯥꯡ ꯇꯧꯔꯤꯗꯣ ꯑꯗꯨꯅꯅꯦ ꯆꯥꯕ ꯇꯨꯝꯅꯕ ꯀꯣ ꯅꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯔꯤꯗꯨꯅꯤ ꯑꯩꯇꯔꯣ ꯕꯂꯥꯅ ꯉꯥꯏꯈꯣꯍꯦ ꯅꯣꯏꯒꯤꯗꯣ ꯑꯃꯨꯛꯇ ꯕꯤꯛꯇꯣꯗꯣ ꯒ꯭ꯔꯨꯞꯇꯒꯤ ꯎꯈꯤꯗ꯭ꯔꯦꯅꯦ ꯀꯣꯂꯦꯖꯁꯨ ꯄꯥꯛꯅ ꯂꯥꯛꯇꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯣ ꯊꯣꯛꯂꯛꯑꯔꯣꯏ ꯒ꯭ꯔꯨꯞ ꯌꯥꯎꯕꯒꯤ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯗꯨꯕꯨ ꯗꯤꯅ ꯑꯃꯨꯛ ꯂꯦꯝꯅꯥꯎꯒ ꯀꯟꯅ ꯏꯔꯥꯡ ꯀꯥꯞꯅꯔꯤꯕꯅꯦ ꯐꯣꯟꯒ ꯇꯧꯔꯨꯕꯁꯦ ꯑꯅꯗꯔ ꯀꯣꯜꯁꯤꯅꯅꯦ ꯋꯥꯏ ꯆꯥꯏ ꯕꯂꯥꯅ ꯐꯥꯒꯤꯗꯒꯤ ꯃꯣꯏꯅꯤꯁꯦ ꯑꯁꯦꯡꯕ ꯑꯣꯟꯈ꯭ꯔꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯑꯣꯟꯈ꯭ꯔꯕꯅꯦ ꯂꯨꯗꯣꯒꯁꯦ ꯂꯦꯝꯅꯥꯎ ꯃꯣꯏ ꯑꯅꯤꯇꯪꯒ ꯁꯥꯟꯅꯗꯅ ꯀꯩꯅꯣꯝꯅꯤꯍꯦ ꯗꯤꯅ ꯇꯧꯖꯁꯅꯨ ꯊꯃꯣꯏ ꯀꯥꯏꯔ ꯂꯩꯔꯤꯉꯩꯗ ꯇꯔꯛ ꯑꯃꯇꯪ ꯐꯪꯖꯕꯗꯨꯗ ꯇꯧꯖꯩꯅꯤ ꯃꯥꯏꯗꯣ ꯕꯂꯥꯅ ꯈꯪꯗ꯭ꯔꯦꯗ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯄꯔꯃꯤꯅꯦꯟ ꯇꯥꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯕꯤꯅ ꯅꯪꯁꯨ ꯇꯥꯃꯦꯔꯥ ꯂꯩꯔꯤꯗꯨꯗꯤ ꯑꯗ ꯇꯥꯁꯤꯜꯂꯣ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯨꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯦ ꯗꯤꯅ ꯑꯣ ꯋꯥꯔꯤꯗ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯆꯪꯕ ꯀꯥꯎꯔꯦ ꯂꯥꯛꯑꯣ ꯆꯪꯂꯁꯦ ꯃꯈꯥꯗꯤꯅꯦ ꯀ꯭ꯂꯥꯁꯇ ꯁꯝꯊꯔꯨꯔꯁꯦ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯈ꯭ꯔꯦ ꯑꯍꯨꯝꯃꯛ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯕꯦꯟꯁꯇ ꯐꯝꯂꯤꯕ ꯃꯈꯣꯏ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯀꯟꯅ ꯂꯨꯞꯂꯤ ꯖꯦꯛꯁꯟꯅ ꯍꯣꯔꯦꯟꯗꯤ ꯀꯥꯏꯗ ꯄꯨꯟꯁꯦꯕ ꯖꯦꯝꯁꯅ ꯈꯨꯟꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯥꯍꯨꯜꯅ ꯍꯟꯗꯛꯇꯤ ꯇꯣꯏꯔꯕꯅꯤꯅ ꯐꯖꯔꯦꯍꯦ ꯌꯨꯝꯗꯗꯤ ꯈꯣꯟꯊꯤ ꯐꯖꯕꯅꯤ ꯇꯥꯔꯤꯁꯦ ꯖꯦꯛꯁꯟꯅ ꯑꯩꯈꯣꯏꯗꯤ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯀꯨꯁꯤꯅꯦ ꯇꯧꯔꯤꯁꯦ ꯏꯄꯥꯒꯤ ꯃꯔꯜ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕ ꯂꯣꯏꯗꯧꯔꯤꯒꯦ ꯑꯩꯒꯤ ꯂꯣꯏꯅꯅꯦ ꯑꯣꯏꯗꯣꯏꯁꯦ ꯔꯥꯍꯨꯜꯅ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯇꯧꯅꯤꯡ ꯇꯧꯕ ꯌꯥꯏꯅꯦ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨꯒꯤ ꯃꯆꯥꯅꯤꯗꯅ ꯖꯦꯝꯁꯅ
ꯄꯣꯠꯇꯤ ꯐꯌꯦꯡꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯁꯦ ꯍꯣꯔꯦꯟꯗꯤ ꯃꯣꯏꯒꯤ ꯐꯣꯔꯦꯟꯒꯤ ꯄꯣꯠꯅꯒ ꯍꯦꯟꯄꯣꯟꯇꯦꯗ ꯃꯗꯨꯒꯤ ꯀꯤꯛꯇꯣ ꯖꯦꯛꯁꯟꯅ ꯈꯔ ꯐꯝꯕ ꯅꯨꯡꯉꯥꯏꯕ ꯃꯅꯨꯡ ꯆꯪꯁꯤꯟꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯐꯝꯁꯦ ꯔꯥꯍꯨꯜꯅ ꯌꯥꯏꯅꯦ ꯑꯩꯕꯨꯗꯤ ꯆꯥꯕ ꯊꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤꯅ ꯖꯦꯝꯁꯅ ꯀ꯭ꯂꯥꯁꯁꯤꯁꯨꯕ ꯂꯣꯏꯕ ꯅꯥꯏꯗꯦꯍꯦ ꯑꯣꯈꯥꯛ ꯀꯨꯏꯍꯦ ꯄꯦꯔꯠ ꯀꯌꯥꯕꯨ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯔꯥꯍꯨꯜꯅ ꯑꯗꯨꯝ ꯐꯝꯂꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯕꯅꯦ ꯖꯦꯛꯁꯟꯅ ꯑꯥꯏ ꯅꯨꯄꯤ ꯍꯥꯏꯔꯒ ꯇꯨ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯕꯦꯟꯁꯀꯤ ꯃꯌꯥꯏ ꯊꯪꯕꯁꯦ ꯃꯁꯛ ꯑꯗꯨꯝ ꯌꯥꯏꯅꯦ ꯖꯦꯝꯁꯅ ꯑꯣ ꯅꯨꯡꯁꯤ ꯀꯧꯕꯅꯦꯁꯦ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏꯒ ꯀꯦꯃꯤꯁꯇ꯭ꯔꯤ ꯇ꯭ꯌꯨꯁꯟ ꯄꯨꯜꯂꯦ ꯃꯣꯏ ꯒ꯭ꯔꯨꯞꯁꯦ ꯄꯣꯠ ꯀꯥꯞꯄꯅꯦ ꯑꯗꯨꯝ ꯔꯥꯍꯨꯜꯅ ꯍꯥꯏꯒꯨꯝꯕꯗꯅ ꯇꯤꯟ ꯇꯥꯗꯧꯕ ꯌꯥꯝ ꯌꯥꯎꯏꯅꯦ ꯖꯦꯛꯁꯟꯅ ꯑꯇꯩ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯃꯌꯥꯏꯒꯤꯁꯤꯃꯗꯤ ꯐꯖꯅ ꯃꯤꯠ ꯇꯥꯔꯦꯍꯦ ꯖꯦꯝꯁꯅ ꯇ꯭ꯌꯨꯁꯟ ꯄꯨꯟꯁꯦ ꯅꯪꯁꯨ ꯁꯥꯔ ꯀꯤꯔꯟꯒꯤꯗꯣ ꯑꯌꯨꯛꯀꯤꯗꯣ ꯑꯗ ꯌꯥꯎꯔꯛꯑꯣ ꯅꯩꯁꯦ ꯖꯦꯛꯁꯟꯅ ꯑꯣꯀꯦ ꯑꯩ ꯍꯣꯔꯦꯟ ꯕꯕꯥꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯌꯥꯎꯔꯒꯦ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯗꯨ ꯀꯔꯤꯝꯇ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯁ ꯕꯦꯟꯁꯇꯨꯗ ꯐꯝꯂꯒ ꯋꯥꯊꯤ ꯁꯨꯕ ꯂꯥꯡꯕ ꯁꯤꯅ ꯃꯊꯧ ꯑꯣꯏꯔꯤꯕꯅꯤ ꯃꯇꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯖꯔꯤꯕꯅꯤ ꯃꯈꯣꯏꯁꯦ ꯖꯦꯛꯁꯟ ꯁ꯭ꯀꯨꯜꯗꯨꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯍꯩꯔꯣꯏꯅꯤ ꯑꯣꯖꯥꯁꯤꯡ ꯐꯥꯎꯕ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯃꯃꯥ ꯃꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯏ ꯃꯤ ꯐꯨꯅꯕ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯕꯅꯤ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯗꯤ ꯂꯧꯈꯠꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯨꯃꯤꯗꯥꯡꯗꯨ ꯁꯥꯟ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯁꯥꯟꯅ ꯏꯃꯥ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯝꯇ ꯍꯥꯞꯄꯤꯌꯨ ꯏꯃꯣꯅ ꯍꯥꯞꯄꯤꯌꯨ ꯍꯥꯞꯄꯤꯌꯨ ꯅꯆꯥꯅꯨꯄꯥꯒꯤ ꯑꯋꯥꯠꯄꯗꯣ ꯍꯥꯞꯄꯤꯌꯨ ꯕꯤꯅꯤꯅ ꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯥꯔꯣ ꯆꯥꯔꯣ ꯏꯃꯣꯅ ꯄꯨꯡꯉꯣ ꯂꯥꯏꯔꯤꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯪꯅ ꯏꯄꯥꯅ ꯈꯔ ꯆꯤꯟꯕꯅꯦ ꯅꯪꯉꯣꯟꯗ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦꯅꯦ ꯕꯕꯥ ꯑꯗꯨꯝ ꯄꯥꯔꯤꯌꯦ ꯍꯣꯏ ꯑꯗꯨꯝ ꯄꯥꯕꯅ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯃꯥꯒ ꯑꯩꯒꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪ ꯃꯤ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏꯕ ꯕꯕꯥ ꯑꯩꯁꯨ ꯈꯪꯉꯤꯕ ꯕꯤꯅꯤꯅ ꯌꯥꯔꯤꯗ ꯃꯣꯏ ꯕꯕꯥ ꯑꯉꯥꯡ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯔꯣꯕ ꯍꯣꯏ ꯃꯃꯥ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅꯦ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯣꯟꯅ ꯇꯞꯅ ꯏꯔꯦꯟꯖꯅ ꯏꯪꯅ ꯁꯥꯕꯤꯌꯣ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯍꯧꯒꯠꯂꯒꯦ ꯕꯕꯥ ꯑꯩ ꯈꯔ ꯍꯥꯜꯂꯒꯦꯀꯣ ꯏꯃꯣꯅ ꯅꯕꯨꯛꯄꯨ ꯊꯜꯂꯕ꯭ꯔꯥꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯕꯕꯥ ꯊꯜꯂꯦ ꯁꯥꯟ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯕꯤꯅꯤꯅ ꯏꯆꯥꯁꯦ ꯃꯕꯨꯛ ꯊꯜꯂꯤꯔ ꯊꯟꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯕꯁꯦ ꯃꯣꯏ ꯕꯕꯥꯁꯤꯅꯅꯦ ꯆꯥꯔꯤ ꯊꯛꯏꯉꯩꯁꯤꯗ ꯄꯪꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ ꯏꯍꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯗꯣ ꯄꯥꯎꯇꯥꯛ ꯄꯤꯔꯤꯅꯤꯅꯦ ꯍꯩꯃꯥ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯄꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯕꯣ ꯑꯩꯕꯨ ꯅꯆꯥꯁꯤꯒ ꯐꯝꯃꯤꯟꯅꯕꯒꯤ ꯃꯇꯝ ꯐꯪꯂꯤꯕ꯭ꯔꯣ ꯆꯥꯛ ꯆꯥꯕꯁꯤ ꯅꯠꯇꯅ ꯃꯁꯤꯗꯤ ꯁꯣꯝꯗꯅ ꯁꯥꯟ ꯂꯦꯟꯒ ꯆꯥꯛ ꯇꯣꯛꯄꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯥꯟꯅ ꯍꯌꯦꯡꯗꯤ ꯉꯟꯅ ꯆꯠꯁꯤꯀꯣ ꯃꯣꯏ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦꯕ ꯂꯦꯟꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯛꯏꯗ ꯅꯨꯄꯥꯁꯦ ꯃꯇꯥꯡꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯣ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯏ ꯅꯪ ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯀꯗꯧ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ ꯑꯦ ꯑꯩꯗꯤ ꯑꯣꯏꯕ ꯌꯥꯕꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯇꯧꯕꯅꯤ ꯇꯟꯖꯥ ꯑꯃꯠꯇ ꯍꯦꯛ ꯐꯪꯍꯧꯗꯦꯗ ꯑꯣ ꯈꯔ ꯆꯥꯛꯅ ꯈꯥꯡꯉꯧ ꯃꯒꯨꯟ ꯂꯩꯅꯕ ꯋꯥꯅ ꯐꯪꯕ ꯄꯣꯠꯁꯦ ꯃꯃꯜ ꯌꯥꯝꯅ ꯂꯩꯕꯅꯦ ꯌꯥꯝꯅ ꯍꯩꯔꯦ ꯅꯪ ꯃꯤ ꯀꯔꯦꯝꯅꯕꯗꯤꯅꯦ ꯌꯥꯝ ꯍꯩꯔꯦ ꯍꯩꯇ꯭ꯔꯗꯤ ꯅꯪꯒꯤ ꯈꯣꯡꯂꯣꯏꯅꯤ ꯀꯩꯅꯣ ꯑꯩ ꯌꯥꯔꯦ ꯈꯗꯥ ꯊꯝꯂꯒꯦ ꯍꯌꯦꯡ ꯉꯟꯅ ꯊꯦꯡꯅꯁꯤ ꯀꯥꯎꯅꯤꯀꯣ ꯐꯅꯤ ꯐꯅꯤ ꯑꯣꯖꯥꯕꯨ ꯖꯣꯏ 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 ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯁꯥꯟ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯔꯗꯦꯟꯅ ꯆꯪꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯣꯠꯊꯔꯛꯇꯨꯅ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯕꯁꯨ ꯌꯥꯎꯔꯤ
Kajalsu mayam maraktuda uiba yauri. Wardena Kajal, kaino tawridubo? Lariklo oina nang parine. Wardena magi ming panbaduda mamit khangsingsingla'i Kajal aduga khumla'i. Je, nganna hagotpagi tumsit phadre ngasidi. Hai, marai torokanu ko. Pung 10 fauba tadri. Sat pau ko. Warden da tuminna machin paishilaga murum soli Kajal. Ko tumugi de haide. Masigi aribi sittabi mawa phangdabi se. Kajal na solido taraduna nakandagi malena amu makha tarai. Kamdowi chatning khodana walking do. Kajal na samta makelanga khinu. Tumning hun sidor kansida. Pele aigi thamoi pele. Thamoi pele. Jehin bi hoidadi kaishu haide. Moidadi phone chu pahali. Akhoidani mana krak hingselise. Ho akhoina lairik tamliba maheroi. Moine ne sanaroi. Khetnabado kharasu khango. Adu orasu khara khit hemalle. Class 12 yorobo hajupu kanana phone painadage. Yare tumning baga loina pharamlani nang. Lairik to ngayak yengo pung ta dore. Asumna pung 10 taraduna lairik pariba mayamdu tumnanaba haramlaga warden da tumba changkre. Warden na ayaba piraklabada makoisu tumnabani haiduna sem sanakre. Ayuk ngantado san mapi marang loishenduna yumdagi thoglai. Lensu get mayada ngaiduna lerami. Makoi ani hongnaduna cycle amamam thauduna paklomda lai. Sana kadawai jagadano nangna nahan makoi ga thengnai haibado. Yogdore yam laptre tutu agi corner se theklaga lairak ama leibane asida changhobani moido. O lakpu laktu jalo wa kai ngairaga ba forsa taraga tokni se. Nangi soinau tu tangi khallagro nangna lakni se. Natradi asuk ngannaga hagotana lakidroina bo. Pura minu kami mase. Hayawai ne natu na ngamdabu mine nang. Adubudi kaino kara ngamhandradi kaino. Ware ko yang ware ibo na. Wahido hairaga mamai leithorokpada laptakna nungsi hoi party lakpado ure. Len na makut thilaga hairai. Laeto ada. Sansu mamai fat leithoroktuna yengi. Nungsigi saktam ubada sandi mifam hongdana mamit kupni kauba makai munna yengduna laikre. Magi matauto ubada lenna lakna boy karibu hairai. Oi, kaino tumsillani ne kari kuying layeng no ne. Bai, yeng likai pen banai de masigi nupi macha se. O nang na sum yeng naga lady ngai dine hendok laga chat kidore. Hera kauge de mapa dalan kichano. Farak tiba farak torkan hoy mi angang tuition lakjaba sida. Hoi he aisu khangi kari no khangde. Asumna ngangnari duda nungsi hoi su naksalakpaduda sana kawi. Ichan hoi tuition chatoiro. Sana adumna nakandagi kaurakpaduda makoi su ngakna amana amada haifet yengnei aduga Kajal na kumlaki. Hoi mani chatlini dada. Ambina tumina san hoi tahandana nason pikna hairai. Ngarangi nupadu natro sibo. Kajal so haifet yenglaga hairai. Mani number pirakpaduni. Nungsidi ikairaduna wa amata kangtuklamde. Sana kari subject kino nakoi gidubo. Kajal na chemistry gini da. O ado ay nangarang haibado kauni ko. Chaluro. Hoi dada kau diye. Nungsi hoiga san hoiga lepto na wari sabado henbi hoi su lakmo mapachana duna urami. Makhoido ubada henbi matamoida nungaitabana pikthan ki. Mahaki thamoigi waroldu nungsida pongtuklage haina mikuptuda khankre. Pombina chatlasidana kaidokidoino. Henbina bit kaloin hankreda. Sanabaga chatningdreda.
ꯑꯁ ꯋꯥꯊꯤꯗꯤ ꯄꯛꯇ꯭ꯔꯦ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯋꯥꯔꯗꯦꯟꯗꯅꯦ ꯋꯥ ꯈꯔ ꯍꯥꯏꯗ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯅꯪꯗꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤꯕ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯅꯤ ꯀꯥꯖꯜꯅ ꯑꯣꯏ ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯁꯦ ꯎꯏꯔꯒ ꯋꯥꯔꯤ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯃꯥꯂꯦꯅ ꯌꯥꯏꯅꯦ ꯂꯥꯛꯑꯣ ꯐꯝꯂꯨꯔꯁꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯑꯝꯕꯤꯅ ꯑꯁꯣꯝꯗꯅ ꯏꯃꯥ ꯏꯄꯥꯈꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯋꯥꯖꯔꯝꯗꯣꯏꯅꯤꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇꯧꯔꯤꯁꯤꯒ ꯃꯣꯏꯅꯒ ꯎꯔꯗꯤꯕ ꯀꯥꯖꯜꯅ ꯑꯩꯈꯣꯏꯁꯤꯅꯤ ꯏꯕꯦꯝꯃ ꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯂꯥꯡꯕꯒꯤ ꯋꯥꯅꯤ ꯌꯨꯝꯗꯀꯗꯤꯅꯦ ꯄꯨꯔꯥ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯑꯝꯕꯤꯅ ꯅꯣꯏꯗꯤ ꯅꯨꯄꯥ ꯍꯤꯇꯂꯔ ꯃꯥꯟꯕ ꯑꯃꯁꯨ ꯂꯩꯗꯥꯏ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡ ꯑꯍꯨꯝꯅꯤꯀꯣ ꯀꯔꯤꯝꯇ ꯍꯦꯛ ꯆꯠꯊꯣꯛꯍꯟꯗꯦ ꯆꯠꯄ ꯇꯥꯔꯁꯨ ꯃꯣꯏꯒ ꯑꯣꯏꯅꯅꯤ ꯆꯠꯂꯤꯁꯦ ꯀꯥꯖꯜꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯅꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯦꯜꯂꯤꯗ ꯑꯩꯒꯤꯗꯤ ꯃꯥꯂꯦꯅ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯏꯕꯨꯡ ꯂꯩꯕꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯇꯥꯡꯁꯨ ꯌꯥꯝ ꯂꯩꯗ ꯑꯣꯖꯥꯅ ꯁꯣꯝꯗ ꯈꯅꯥꯎ ꯆꯦꯛꯈꯥꯏꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯔꯤ ꯑꯔꯩꯕ ꯃꯈꯩ ꯇꯨꯃꯤꯟ ꯐꯨꯗꯔꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕꯁꯨ ꯁꯥꯔꯤꯕꯅꯤ ꯆꯨꯋꯥꯒ ꯃꯦꯠꯂꯗꯅ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯅꯣꯡꯂꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯅꯥꯆꯨꯡꯕ ꯂꯩꯇꯦ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯃꯀꯥ ꯐꯟꯅ ꯍꯨꯝꯅꯤꯡꯕ ꯃꯐꯝꯗ ꯍꯨꯝꯕꯒꯨꯝ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕꯒꯨꯝ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯃꯇꯝꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝꯁꯤꯗ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯕꯗꯨꯅꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯧꯔꯤꯕ ꯉꯝꯍꯧꯗꯕꯈꯩꯅ ꯄꯨꯟꯁꯤꯒꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯀ꯭ꯂꯥꯁ ꯅꯪꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯂꯥꯛꯑꯝꯃꯤ ꯇꯟꯖꯥ ꯆꯥꯅꯕ ꯍꯥꯏꯗꯨꯅꯤ ꯁꯥꯟꯁꯨ ꯋꯥꯁꯔꯨꯝ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯖꯤꯟꯅꯩ ꯊꯣꯏꯕꯤꯅ ꯑꯌꯣꯏꯃ ꯊꯣꯏꯕꯤ ꯈꯪꯗꯨꯅ ꯇꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯥꯟꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯜꯍꯧꯔꯤ ꯁꯥꯟꯅ ꯁꯣꯔꯤ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯊꯣꯏꯕꯤ ꯏꯀꯥꯏ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯥꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦꯀꯣ ꯍꯣꯏ ꯇꯧꯍꯧꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤ ꯁꯥꯟꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯥꯟꯅ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯟꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯗꯤꯅ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯃꯤꯇꯝꯗꯧꯅ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯁꯤꯅ ꯀ꯭ꯂꯥꯁꯇꯒ ꯑꯝꯇ ꯆꯪꯗꯈꯩ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯈꯪꯉꯣꯏ ꯂꯥꯛꯑꯣ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯍꯥꯏꯕꯤꯒꯦ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯍꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯈ꯭ꯔꯦ ꯁꯥꯟꯒ ꯂꯦꯟꯒꯁꯨ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯥꯟꯅ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤꯕ ꯄꯨꯔꯥ ꯊꯤꯕꯣꯠꯇ ꯆꯕꯥꯛ ꯅꯦꯠꯂꯦꯗꯣ ꯇꯧꯔꯦ ꯑꯩꯗꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯕꯗꯨꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯦ ꯆꯟꯗꯥꯟ ꯅꯪꯅ ꯆꯠꯁꯦ ꯌꯥꯗꯕꯒꯤ ꯑꯩꯒ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯏꯅꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪ ꯌꯥꯎꯔꯝꯂꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯂꯣꯏꯗꯕꯅꯦ ꯑꯗꯣ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯃꯔꯝꯗꯨꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯡꯗꯨꯕꯨ ꯑꯩꯕꯨ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯊꯦꯡꯖꯤꯟꯅꯩꯅꯦ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯄꯗꯨꯗ ꯂꯦꯟ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯔꯒ ꯍꯪꯂꯛꯏ ꯑꯁꯤꯗ ꯆꯪꯂꯛꯏꯁꯦ ꯍꯣꯏ ꯃꯥꯅꯦ ꯑꯁꯤꯅꯦ ꯅꯩꯔꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇꯨꯗꯤ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯁꯤꯟꯒ ꯃꯥꯜꯂꯝꯒꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯃꯤꯅꯨꯈꯥ ꯅꯪꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯦꯁꯦ ꯃꯁꯛ ꯑꯗꯨꯝ ꯌꯥꯕꯅꯤ ꯀꯩꯅꯣꯁꯦ ꯄꯤꯛꯇꯛꯀ ꯇꯧꯔꯒ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯗ꯭ꯔꯣ ꯑꯁꯤ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯣ ꯑꯗꯒꯤꯗꯤꯕ ꯇꯨꯝꯕ ꯀꯥꯏꯗꯨꯅꯤ ꯅꯪ ꯉꯁꯤ ꯄꯥꯝꯂꯗꯤ ꯍꯥꯏꯕꯤꯒꯦ ꯇꯧꯅꯤ ꯀꯩꯅꯣ ꯅꯪ ꯍꯦꯛ ꯍꯥꯏꯔꯒ ꯀꯣꯏꯔꯨꯁꯨ ꯆꯠꯂꯣ ꯊꯣꯏꯕꯤꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯁꯥꯟ ꯍꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯇꯒꯨꯞ ꯌꯦꯡꯂꯤ ꯗꯤꯅ ꯅꯪꯗꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦꯅꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤꯅ ꯉꯥꯏꯍꯥꯛꯇꯤꯅꯦ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯉꯥꯎꯋꯤꯗ ꯄꯨꯔꯥ ꯃꯪꯒꯨꯝꯕꯅꯦ ꯕꯂꯥꯅ ꯑꯃꯨꯛ
Yate committee. Hopping boy na khut ka pabi cracker. Dina amuk. Crush yamagi kanaba phangkre thobi koi. Thoibina. Pakte he noy niyamna. Sina phatro. Moigi Korean gi hero mayamduda ngawdu saru. Iramdam gisina yepere. Balana amuk. Haraubada lamba laitre. Sidi nupi ama. Thoibina. Haraudradi ko ngauzaba minaga khut paibiba phangba kaise phagiro. Dina. Yare Thoibi. Khara harauradi lepo. Irangdo yare. Somdana hostel lomda kumai oidore. Henbiga pombigana warden pau pumba tamle. Aduga pau singdu makoina tamlakpani haiba khangandanabasu warden du da hairami. Pau singdu tambada warden su thajare. Wa kharadi nganglage haina chap yungna lepkre. Numidang chak tokpagi matamni. Wardena. Kajal. Male. Ambi. Nungsi. Nakoi aigi kadam tulao. Wahi se hairam laga warden su chatkre. Somdana maridudi kari kaidobano haiba khangdabanina ichengda chingnare. Kajalna. Kari muharak tujano sina. Malena. Khangde akoi mari tanga atamnana kawe hawani. Ambina. Noina khatpagi oramni. Nungsina. As tandori da idya adugumba wago oramladi. Yumdaga pau yokradi adom hingna leron change habirakani. Kajalna. Chatlaga kari hairapano do yenglasi lao. Makoi mari warden ki katamna lai warden su makoi bungai duna lerami. Makoi hek changlukpaga wa ngangba horai. Noila abro aduda pamu. Mari du changsinduna tumin phammi phamthabaga warden duna wa makha mu tarai. Karino nakoina tawrise. Ha, Kajal. Tuition chatlo hairaga nupa unai hairisina kamai tawbuno. Mari du mamit khanglaw lawthurai. Karamna khanglino khanbadasu ngaknare Kajalna pakhom pirai. Iche nupa unaba nati makoina khoide korokpane. Mina kore ena kari gi lambi sorokta nupa gori sadoino. Aduda nakhoi gi parents singna ukragadi khallo. Karino hairak tuise koida. Nakhoi lairik tamba lakpa natro. Mari du wa matangangde tumina luktharaga tai warden duna amu makha samtharai. Hostel sigi mai shokpa thabuk amata tawba yaro. Manung sida langning balangu ngawning bangaw. Adu natana mapan thoklaga free da thadokpagi mongda tawbudo yaro. Matungda karigumba sigumba pause among taraba. Aine noi gi parents da pau tamthokani. Mayumda pau tamthokani haibaduda kiraduna makoi pulap kumlai. Iche yumda de haidopigano matung tawjaroige khoi. Yare chatlo nathau tawjaruro. Adugane hayengdegi noi nache henbi hoigane tuition do chaminagadobune. Makoina sanaba chatpada pulap gyan tare koina haise. Punna. Hoi che. Kadudagi hek thongjin kanthoropaga makoi maridu sor sangna hontoi. Kajalna saungna hairei. Figure nena syntax da phanek sachin bek maladana. Madi koiraktaba langaktaba singaiba. Malena. Hojikta khonti charaga tholokta ngairi ko. Ambina. Kanana bu tamsilino sine aina khanglise. Nungsina amu. As khangdeda kanana bu tamlino. Aidine yumdaga hairakladine adum siba yare swaide. Kajalna. Maram chachinane chahina nambo porasi phawbane nupa phangdana mawa naiba phangdana leirise. Malena. Yare nang amasu mida nate nangsu phangdriduni. Ho akhodi matam yam leiriye aida haigano ibema nangsune adumanai ko. Asumna numitudagi hauna tuition chatpa khudingi henbi amadi pombiga loinena chapminaba hore. Sana hoisu marak thengnai adubu waridi saba ngamdre. Masina maram oiraga sange thamoida koirang koisaunaba hengkalaklei. Henbi su kangi sana nungtigi nungsi hoi ngaiduna lei haiba.
ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫